sidi marang taha college satnaba loisilli. Mamana nang ngasi asuk phingli sibo taha ri dubu kaigino ibungo. Kaisu tawdeda mama chak tu kadaino pungsi thengkraneba. Luang du taha chak tu khara jaraga gari so paira thorai. Mamana hai gai du phajana yeng thauko. Hoi ma Mangang su luang ni yadaduna punna college ta lakminare. Luang sidaro nang tamise loya dila oidro. Lani ado bai queen lairoi ko nang su class fadani yahoro loya thengnara ma chatkragi. Tanja du de loya su lai mangang su leiram bada ngakladun hai. Kaino mangang nang disida kamaina ai sun hum fado noi college ta lakbe ai kaino ne. Yaida ado kyam khuirege nang thorakpa. Ngarang thorakpane bai queen lairoi. Ado changjiganda da punsidana. Luang na marak thalai. Mangang nang su class yaruse. Loya na mateng pangsilai. Yaruse law maths ki class ni. Mangang sa do makhoi gi matung inaragle. Matam kuirabagi tungda marup ahundo punna leiminaba phangle. No makhaltang oirabasu college to the laklaga class punna yawminaba op leiba kanda canteen da chapo chaminaba college ki akoibada leiraga wari watai sanaba phanglabada kainaruraba maruf ahumdugi thamoida apenba phauzaki. Itaw nangna biramda chalandrabadi aikoi selapnaram loidabani ko. Aidi nangmu miss yam towi masibu kaubra maruf ki nungsiba. Luang duwa ngangna mapi ina chelai. Nungsibagi khwaidagi asonbase lapnaba oiramle. Marup ki nungsiba makhal amani ko. Masisu China chaitheng phawi haibase luang na mayik singna takle. Luang na ngasi mangangbu makhoi college ta puraklibasigi maram mangang sutapna gyan tarai. Piklingi dagi mikup amata thadoknaraktaba maruf anido matam na khaidokpire. Madugi China maruf anido na phangli. Marup ki maridi thamoi khaktagi oiramdre. Mahakti pumnamak na hainariba tasing ba amakpa yawdraba. Manung mapan faung na uba fanglaba. Taru-taruba loknunggi aying balay sa duni. Marup tagihin ba masibo leram kigadrani. Mangang suluang ki mamit anido da munniying lai aduga hayrai. Luang ay sukhangi. Nang naghalibado kaino haybo. Nanggi thamoy di hulliba mihulgi kanglondo. Ay gi thamoy da di chapchana lai. Ay sunang yawdaba mikupta awatpa amadi adumag lai. Nangse ay gi punsigi thadokluridaba marup ni. I miss you too, Luang. Luang gi mittagi tarak tawba pido taithopi mangangna. Loya na makhoi anibu konsilaga wahay khara haiki. Wahay singado adom na sagat piro. Kari wahay bo oiramgadabagi. Makhoi ahumsu college te halak minare. Mangang do halakpaga masa sengdoluraga sophada ngahak phamlaga lay. Mikup amatta pothaba sangmanate. Wakhagi khongsa kadai phawba yang na chili haiba nahak khanglabra. Mathau yamkraba wakhalni nomagi manungda mahakaya yamba thabak tawi haiba kanana su khangba ngamloi. Adumakpo mahakna kadakidamak waramgani. Mangangi wakhalda pairaga leiriba graha mayamdudagi Surmilagi saktam chongthorai. Mahaki wakhal khalludana kanagi wakhal khallugani haibagi. Makutta pairiba mawaldo flaukthoklaga Surmilada call tawri. Ngasai kai chatluge matamga phattaba sida aidi waruri. Luanga college satlubanida. Luang do yam chammi. Ado luanga khangni haiba sonido. Aiga somta khangnagi hayo luangda. Hoi haigi kadoramino. Cha lolini cha ngang bachangang. Ado aina surprise oina thoraklise nang kaigino haiba hojuksu khangdribo. Kai lege aidi kamai khangdoiba nangna so haidana. Ado khangdradi to ai somta hairoi. Damcha hairo obase ai khangdreba tasingna. Ngasi tang kyano. Tara ni kedorage. Nangdi khangaroi aigi birthday plus ibani gi chen manumito. Aibu yam nungsibiridana. Kesannaraga marenga to konthara hairi Surmila. Aya, aidi kaururi. Sorry dada macha ai khangudreba. Same place, same room, same that. Aibu ngaiduna leram. Room gide aina hana book tokhrabani. Surmila do ngihak tumin lei kari paw khumpirakani.
Hoi haiba nattana kari hairaktoribano. Si khakta hairaga tumin lei. Warida mulla lei khamra Surmila do khangpote somdadi chado loina kangsilagle. Gyan tarakpada mana loli chado tangkhai hena kanglamle. Khangboy kariboy makutuna taplak paisili. Ayo ima sihire pokpada. Surmiye kadorage. Ab khutkaloi poi. Kadobada poiba nangde. Chalon bada aidi kautholore nangi wari tabada. Aidi asabadu da tapai silurini. Adum poklidana yam sare. Hidak amta hapki ko e. Hayeng khairi nangi amu plan chatpidu tawgunu. Kaisu tawde khangbra. Nang wari sanaraba nangi nakta leiraba. Aise atum khangde angawbige chapmane. Aise ngawrabani khangbra. As adudi hayeng wa inaktaga leiradi nang senabada aidi phasatorini ko. Yare bungo tat ki tawbirano. Noi nupasini nupi ekhoine senaba wadoiba. Khangzare nangi ningaida ai matha sanaba soidrabani simadi. Ado cha thaksila odam cha. Thaksahoro aidi chaga penjare. Phagi dawni nangsu cha kabado thaksahoro aisu thabam ta tawrukige. Nungsidena bet nupani. Nungsibinuda adoi thamage ko. Mangang phone thamkre. Numidang athengbadani Soniga luwanga wari sanai. Kadawramino. Sum lari yengamba. Nangsa amnungshirisa kaiginoba. Laina ama leiramlani adudi. Ado nangna khra layengbiro. Adunaba aisu doctor tamnisini. Asingbage. Aisu matam khradi yumda lairuni. Ai drop tawba laura hayeng lo yum chatoisha. As hairu yapote hekta taksila ine. Nanakta yam lainingi aduini. Adudi hazik hekta mangla odana. Aina hozila adi yam harokanu ko engonda. Masaksiga hayeng lao yum pau drop tawbira moba. Koiba chatpadi yaroi ko. Nangi college halakpagido adada laoba. Laki. Wari sana na muntharakuna tumthana kre. Madam di fana thingle suiti angang sumlami. Masung hak tu itharure. Makeup thorai. Phone ying bada message amasu leirami anilgini. Ivani se pakang le sabi dauna hojuksu phone message adum thanari ko. Aidi khalura sum nokningi icha leira matam sida. Sweetie do message paruraga mathanda momon tawsai aduga anil da phone tawi. Dada tumlabo. Aidi ahing se tumba sukya yade. Nongalam daidang hak tum thakibado mudu mangaire. Angzari inak talairaga na nganta tum kibado. Asing mani ay tumba sukya yade kaigino sibo. Ay so ahing chupa tum kidaba kayanida. Icha sa hingseraga ahing chupa lilibani. Nang sa agi oira phawbada thamoi na pinjriba sa kaigino. Ay haifam tawfam khangdre. Tumba kaira male angang do kablai. Angang se horai. Icha thoy sise. Tumma se. Angang do kang chikani ko phasana yengo. Kang naga chikan bayaroi ko ide. Mabuk khaphamani aigi icha di. Adubudi mapa ay lawbagini. Hoy mapa lawbagini. Nong nini leira thorake. Da yam toina su tholakanoda paisa tingnabani. Tha su phadri changkiba. Aina toina thora ise mapa isi chana masak khangnabani. Saksu unadradi masak khangkidro. Angangi birthday da oina thora oba. As aisi kari papno khangde. Itugi chagagi manang tafo ining tamna leiba fangjade. Adamai sum khangladi mai pakpa ngamlaroye. Adugi saruk nangna torido mai paknaba phasana hotnawo. Ay hotnagani. Ado hairo aigi ichadine hayeng matik chaba mi ama oiraktre fawba mayung make palalo. Masina tungi punsida ningba thongdaba kaya ama yauri. Ay ngasida gyan tari. Ado dada hayo tai. Punsi siyam nungshi ko. Pumnamak su hawkre. Aduga hawzikna ibanigi cha masu leire. Ngasi ingonda awat pa amalay bugum kalibasina kaigino. Kari wahang no nang nahangli mo. Dadaso nang buudabada yang way. Pumnam mamayok na batabani. Ay sunanag tatoy nila idudi. Sumahay banida.
ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯂꯥꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯅꯤꯅꯦ. ꯅꯪꯁꯦ ꯏꯅꯥꯛꯇ ꯁꯨꯝ ꯂꯩꯍꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤ. ꯄꯟꯊꯨꯡ ꯌꯧꯔꯕ ꯊꯃꯣꯏ ꯑꯅꯤꯅ ꯃꯇꯝ ꯈꯔꯒꯤ ꯂꯥꯞꯊꯣꯛꯅꯕꯗ ꯑꯁꯤ ꯌꯧꯅ ꯆꯩꯅꯥ ꯐꯪꯂꯕꯁꯤꯅꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯊꯃꯣꯏꯗꯗꯤ ꯀꯔꯝꯕ ꯑꯋꯥꯕꯅꯣ ꯃꯥꯌꯣꯛꯅꯔꯝꯒꯗꯕ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯥꯟꯐꯝꯅꯤ, ꯅꯨꯡꯁꯤꯕꯒꯤ ꯂꯥꯟꯐꯝ. ꯇꯥꯝꯅ ꯎꯔꯤꯕ ꯆꯤꯡꯁꯥꯡꯁꯦ ꯂꯣꯏꯔꯣꯏ ꯍꯩꯊꯔꯛꯂꯤꯕ ꯆꯤꯡꯃꯥꯏꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤ ꯀꯣꯔꯧ ꯃꯉꯥꯜꯁꯨ. ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅ ꯃꯁꯦꯛ ꯍꯥꯞꯄꯤꯗꯨꯅ ꯁꯟꯁꯦꯠꯀꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ. ꯁꯔꯃꯤꯂꯥꯗꯣ ꯑꯆꯤꯛꯄ ꯃꯐꯝꯗꯨꯗ ꯃꯊꯟꯇ ꯅꯨꯃꯤꯠꯅ ꯆꯪꯈꯤꯕꯗꯣ ꯌꯦꯡꯂꯒ ꯂꯩꯔꯤ. ꯅꯨꯃꯤꯠꯇ ꯉꯥꯎꯖꯕ ꯃꯤ ꯀꯌꯥ ꯂꯩꯔꯤ. ꯆꯤꯡꯃꯥꯏꯗꯨꯒꯤ ꯃꯔꯨꯝꯗ ꯏ ꯊꯥꯡꯅ ꯉꯪꯂꯥꯟꯅꯔꯕ ꯃꯆꯨꯒꯤ ꯅꯨꯃꯤꯠꯅ ꯉꯥꯏꯉꯝꯗꯅ ꯆꯪꯈꯤꯕ ꯐꯖꯕꯗꯨꯗꯤ ꯆꯤꯡꯃꯥꯏꯗꯨꯅ ꯈꯪꯈꯤꯗ꯭ꯔꯕꯁꯨ ꯑꯔꯥꯞꯄꯗꯒꯤ ꯌꯦꯡꯉꯛꯂꯤꯕ ꯁꯔꯃꯤꯂꯥꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ. ꯃꯐꯝꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕ, ꯇꯥꯔꯝꯗꯥꯏꯒꯤ ꯃꯁꯦꯛ ꯃꯉꯥꯜꯁꯤꯅ ꯑꯃꯨꯛꯁꯨ ꯐꯖꯕꯒꯤ ꯃꯒꯨꯟ ꯍꯥꯞꯂꯤ. ꯁꯔꯃꯤꯂꯥ ꯃꯐꯝꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯩ. ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯈꯪꯗꯦ. ꯅꯨꯄꯥ ꯑꯃꯅ ꯁꯔꯃꯤꯂꯥꯒꯤ ꯃꯆꯤꯟꯗꯨ ꯃꯦꯜꯂꯛꯏ. ꯂꯩꯖꯕꯤ ꯊꯥꯔꯒ ꯅꯨꯄꯥꯗꯨꯕꯨ ꯏꯟꯊꯣꯛꯈꯤ. ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯔꯣꯁꯟꯗꯨ ꯃꯃꯥꯡꯗ ꯂꯦꯞꯂ ꯂꯩꯔꯝꯃꯤ. ꯁꯔꯃꯤꯂꯥꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ. ꯈꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯍꯨꯃꯥꯡꯗ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ. ꯃꯤꯌꯨꯟꯁꯨ ꯇꯞꯐꯤꯡ ꯆꯣꯡꯂꯤ. ꯉꯥꯏꯍꯥꯛꯇꯤ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯏ. ꯃꯈꯨꯠꯅ ꯆꯣꯠꯂꯤꯕ ꯍꯨꯃꯥꯡꯁꯤꯡꯗꯨꯕꯨ ꯑꯃꯨꯛ ꯇꯩꯊꯣꯛꯏ. ꯃꯪ ꯍꯥꯏꯕꯗꯨꯔ ꯃꯁꯤꯕꯣ? ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯛꯂꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯑꯃꯨꯛꯁꯨ ꯍꯤꯞꯊꯔꯛꯏ. ꯑꯃꯨꯛꯁꯨ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯈꯨꯔꯨꯝꯖꯩ. ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯃꯁꯦꯛ ꯃꯉꯥꯜꯅ ꯑꯇꯤꯌꯥꯗ ꯂꯨꯄꯥ ꯐꯧꯕꯒꯨꯝꯅ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯦ. ꯎꯆꯦꯛ ꯋꯥꯌꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯗ꯭ꯔꯕꯁꯨ ꯅꯣꯡ ꯉꯥꯜꯂꯦ ꯍꯥꯏꯕ ꯇꯥꯛꯅꯕ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯒꯥꯔꯤꯅ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ. ꯃꯁꯤꯅꯤ ꯍꯣꯡꯂꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝ. ꯄꯨꯝꯅꯃꯛ ꯑꯍꯣꯡꯕꯅ ꯉꯝꯅꯕ ꯀꯨꯞꯁꯤꯟꯗꯨꯅ ꯍꯣꯠꯅꯔꯛꯂꯤ. ꯁꯔꯃꯤꯂꯥꯗꯣ ꯑꯌꯨꯛꯁꯤꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯐꯥꯎꯏ. ꯉꯔꯥꯡꯒꯤ ꯃꯪꯂꯥꯟꯗꯨꯅꯔꯥ? ꯃꯉꯥꯡꯗꯤ ꯀꯝꯗꯧꯔꯤ? ꯇꯁꯦꯡꯅ ꯃꯁꯥꯗꯨ ꯂꯩꯇꯥꯔꯝꯗꯦ. ꯃꯇꯝꯁꯦ ꯖ꯭ꯔꯤ ꯍꯧꯍꯟꯅꯤꯡꯕ ꯖꯥꯠꯅꯤ. ꯉꯥꯏꯉꯝꯗꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯅꯥ ꯃꯈꯜ ꯑꯃ ꯑꯣꯏꯕ ꯖꯥꯠꯂꯥ? ꯑꯗꯨꯁꯨ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯇꯣꯏꯅ ꯍꯧꯕ ꯂꯥꯏꯍꯧ. ꯂꯥꯏꯍꯧꯁꯤꯕꯨ ꯍꯦꯛ ꯍꯧꯔꯕ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯦ ꯃꯆꯤ ꯂꯦꯡꯗꯕꯒꯨꯝ ꯈꯟꯒꯅꯤ. ꯃꯉꯥꯡꯁꯨ ꯑꯌꯨꯛ ꯐꯅꯗꯤ ꯉꯟꯅ ꯍꯧꯈꯤ. ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯗꯨꯐꯥꯎ ꯂꯩꯇꯥꯅ ꯆꯥꯔꯝꯗꯦ. ꯃꯦꯝꯆꯥꯅ, ꯅꯪꯕꯨ ꯉꯁꯤꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯆꯥꯔꯤꯕꯗꯣ ꯐꯖꯅ ꯆꯥꯎꯅꯦ ꯅꯪꯕꯣ. ꯆꯥꯏꯁꯤꯗꯤ ꯏꯃꯥ, ꯑꯩ ꯁꯦꯟꯅꯗꯧ ꯁꯔꯨꯛ ꯄꯥꯕꯨꯡꯒꯤ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ. ꯁꯤ ꯍꯥꯏꯔꯒ ꯃꯉꯥꯡꯗꯣ ꯃꯃꯥꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨ ꯃꯁꯤ ꯑꯉꯥꯡꯁꯦ. ꯃꯪꯂꯦꯝꯗꯨ ꯆꯥ ꯑꯃꯨꯔꯛ ꯆꯤꯡꯂꯨꯔꯒ ꯍꯥꯏꯔꯛꯏ. ꯌꯦꯡꯉꯨ, ꯃꯇꯝ ꯐꯠꯇꯦ, ꯄꯪꯆꯠ ꯆꯠꯄꯗꯣ ꯇꯧꯒꯅꯨꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯃꯦꯝꯆꯥꯅ ꯃꯔꯛꯇ ꯐꯩꯖꯤꯜꯂꯛꯏ. ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥ, ꯑꯉꯥꯡꯁꯦ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯅꯤ ꯁꯨꯇꯤ ꯊꯣꯔꯛꯏꯁꯦ. ꯍꯌꯦꯡ ꯍꯪꯆꯤꯠ ꯆꯪꯈ꯭ꯔꯅꯤ. ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ. ꯃꯗꯨꯁꯨ ꯎꯅꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯃꯪꯂꯦꯝꯗꯨ ꯈꯣꯟ ꯀꯜꯂꯞꯅ, ꯃꯃꯥ ꯅꯪ ꯀꯔꯤ ꯂꯤꯆꯩ ꯆꯥꯅꯤꯡꯉꯦ? ꯑꯩꯅ ꯑꯉꯥꯡꯗꯣ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ. ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯛ ꯐꯨꯔꯤꯕꯁꯤ ꯅꯪ ꯆꯩ ꯋꯥꯠꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣ, ꯉꯥꯡꯕ ꯀꯧꯕꯗ ꯉꯥꯡꯖꯔꯔꯣꯏꯀꯣ. ꯃꯦꯝꯆꯥ ꯄꯩꯊꯣꯛꯂꯒ ꯍꯧꯒꯠꯂ ꯆꯟꯈꯤ. ꯃꯉꯥꯡꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ. ꯄꯥꯕꯨꯡ, ꯉꯁꯤꯁꯦ ꯊꯕꯛ ꯑꯃ ꯂꯩꯌꯦꯕ. ꯒꯥꯔꯤ ꯑꯆꯧꯕꯒꯤ ꯁꯣꯗꯣ ꯑꯝꯇ ꯂꯧꯒꯦꯕ. ꯀꯔꯤ ꯊꯕꯛꯅꯣꯅꯦ? ꯉꯁꯤꯁꯦ ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠꯅꯤꯅꯦ. ꯑꯗꯨꯗꯩ ꯍꯦꯟꯕ ꯊꯕꯛꯇꯨ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯕꯣ? ꯄꯥꯕꯨꯡ, ꯈꯪꯉꯔꯣꯏꯕ ꯄꯥꯕꯨꯡꯅ. ꯅꯃꯥꯅ ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠꯀꯤ ꯀꯔꯤꯅꯣ ꯂꯥꯡꯗꯅ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯉꯨꯁꯣ. ꯄꯥꯕꯨꯡꯁꯨ ꯄꯥꯡꯉꯨ, ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯅꯤꯕ. ꯍꯩꯃꯥ, ꯅꯃꯥꯒ ꯑꯩꯒ ꯅꯪꯒꯗ ꯂꯩꯕ ꯌꯨꯝꯁꯤꯗ ꯀꯅꯥꯗ ꯑꯃꯨꯛ ꯍꯥꯏꯔꯨꯗꯣꯔꯤꯕꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯦꯔ ꯏꯆꯜꯂ ꯑꯃꯇꯪ ꯌꯥꯎꯔꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯥ? ꯐꯔꯦ. ꯑꯩ ꯏꯆꯥꯗꯒ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ. ꯏꯃꯧ ꯅꯨꯄꯤ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ. ꯏꯃꯧ ꯏꯕꯦꯝꯃ, ꯅꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯨ ꯀꯥꯏꯅ. ꯃꯉꯥꯡꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯀꯩꯗꯧꯔꯨꯅꯤ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯃꯦꯠꯂꯨꯕ ꯅꯠꯇꯅ. ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯁꯔꯃꯤꯂꯥꯒꯤ ꯁꯛꯇꯝꯅ ꯄꯤꯛ ꯊꯜꯂꯤ. ꯃꯣꯕꯥꯏꯜꯗꯁꯨ ꯃꯉꯥꯏ ꯃꯍꯥꯛꯀꯤ ꯐꯣꯇꯣꯅ ꯄꯤꯛ ꯊꯜꯂꯤ. ꯐꯣꯟ ꯇꯧꯖꯔꯛꯏ ꯅꯨꯄꯤꯗ. ꯃꯗꯨ ꯅꯠꯇꯅꯕꯨ ꯀꯔꯤ ꯎꯄꯥꯏꯅꯣ? ꯁꯔꯃꯤꯂꯥꯗꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯇꯥꯏꯌꯦ.
ꯀꯩꯗꯧꯔꯒꯦ ꯃꯨꯠ ꯑꯣꯐ ꯇꯧꯔ ꯂꯩꯔꯝꯃꯤꯗꯤ ꯑꯩ ꯉꯁꯤꯗꯤ ꯄꯪꯀꯤꯗ ꯀꯤꯖꯩ ꯀꯩꯗꯧꯔꯒꯦ ꯁꯨꯔꯃꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ ꯀꯩꯗꯧꯔꯒꯦ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯑꯩ ꯉꯔꯥꯡ ꯃꯪꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯅꯪ ꯋꯥꯔꯤꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯪꯒꯤꯗꯃꯛ ꯑꯩ ꯑꯃ ꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯃꯪꯒꯤ ꯋꯥꯕꯨ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯍꯣꯔꯦꯟ ꯂꯥꯛꯄꯗ ꯁꯦꯠꯅꯕ ꯗ꯭ꯔꯦꯁ ꯑꯣꯏꯅ ꯈꯜꯂꯨꯁꯨ ꯃꯁꯛꯁꯤꯒ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯂꯣꯏꯅ ꯍꯦꯛ ꯅꯨꯡꯁꯤ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯌꯥꯔꯗꯤ ꯃꯃꯜ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤ ꯋꯥꯍꯩꯁꯤꯅ ꯑꯩꯕꯨ ꯁꯨꯝ ꯂꯩꯇꯥꯍꯟꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯉꯥꯡꯗꯣ ꯃꯃꯣꯟ ꯅꯣꯡꯂꯛꯏ ꯁꯨꯔꯃꯤꯂꯥꯒꯤ ꯋꯥꯍꯩꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯐꯥꯎꯈꯤꯕꯅꯣ ꯁꯨꯔꯃꯤ ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯏꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯏ ꯑꯁꯦꯡꯕꯒꯤ ꯅꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯕ꯭ꯔꯥ ꯂꯩꯍꯟꯅꯤꯡꯉꯤ ꯆꯍꯤꯁꯦ ꯈꯔ ꯊꯨꯅ ꯍꯧꯖꯤꯟꯈ꯭ꯔꯗꯤ ꯐꯗꯧꯕꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯁꯦ ꯊꯨꯅ ꯌꯧꯍꯟꯅꯤꯡꯕꯗꯣ ꯗꯥꯝꯆꯥ ꯏꯃꯥꯅ ꯀꯧꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯊꯝꯃꯒꯦꯀꯣ ꯊꯝꯃꯣ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯂꯤꯖꯕ ꯃꯉꯥꯡꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯉꯝꯖꯕ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯀꯠꯆꯗꯨꯅ ꯃꯆꯥꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯩ ꯍꯥꯟꯅꯒꯨꯝ ꯉꯁꯤꯁꯨ ꯃꯦꯝꯆꯥꯗꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯏ ꯃꯉꯥꯡꯅ ꯀꯩꯗꯧꯔꯤ ꯇꯍꯥ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯁꯝꯗꯨ ꯁꯝꯖꯤꯠꯅ ꯍꯥꯠꯇꯣꯛꯂꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯣꯖꯥ ꯐꯨꯔꯤꯠ ꯅꯤꯃꯥꯏ ꯑꯃ ꯂꯤꯠꯂꯒ ꯆꯪꯂꯛꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯥꯗ ꯃꯦꯝꯆꯥꯅ ꯂꯥꯛꯑꯣ ꯈꯨꯔꯨꯝꯂꯨꯔ ꯂꯥꯛꯑꯣ ꯅꯤꯡꯊꯤꯅ ꯈꯨꯔꯨꯝꯖꯧꯀꯣ ꯑꯩꯅ ꯇꯧꯔꯨ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯅꯤꯖꯧ ꯃꯉꯥꯡꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯏ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯃ ꯂꯩ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯨ ꯄꯥꯕꯨꯡꯗꯩ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯇꯜꯂꯦꯕ ꯊꯦꯡꯂꯛꯀꯅꯨꯀꯣ ꯍꯣꯏ ꯃꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯃꯥꯁꯦ ꯃꯉꯥꯡ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯃꯉꯥꯡꯗꯣ ꯑꯃꯨꯛ ꯏꯔꯨꯖꯊꯣꯛꯏ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯂꯒ ꯕꯥꯠꯔꯨꯝꯗꯩ ꯊꯣꯔꯛꯏ ꯏꯁꯩ ꯉꯪꯂꯒ ꯃꯥꯏ ꯀꯥꯗ ꯆꯪꯂꯛꯏ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯄꯣꯁ ꯇꯧꯔꯒ ꯃꯊꯟꯇ ꯌꯦꯡꯖꯩ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯕꯣꯗꯤ ꯁ꯭ꯄ꯭ꯔꯦꯗꯨ ꯂꯧꯔꯒ ꯃꯁꯥꯗ ꯆꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯎꯄꯨꯗꯒꯤ ꯅꯦꯚꯤ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯁ꯭ꯂꯤꯝ ꯁꯔꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯂꯤꯠꯁꯤꯜꯂꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯂꯒ ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝꯗ ꯑꯃꯨꯛ ꯄꯥꯟꯁꯤꯜꯂꯤ ꯃꯆꯤꯟꯗꯁꯨ ꯏꯁꯩ ꯉꯪꯉꯤ ꯀꯣꯐꯤ ꯃꯆꯨꯒꯤ ꯄꯦꯟ ꯑꯃ ꯁꯦꯠꯂꯤ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯁ꯭ꯅꯤꯀꯔꯗꯨꯃ ꯃꯉꯥꯡꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯈ꯭ꯔꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯗꯩ ꯒꯥꯔꯤ ꯁꯣ ꯂꯧꯔ ꯊꯣꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯁꯨꯔꯃꯤ ꯐꯣꯟ ꯇꯧꯔꯛꯏ ꯗꯥꯝꯆꯥ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯥꯛꯑꯦ ꯌꯧꯁꯤꯜꯂꯛꯑꯅꯤ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯃꯉꯥꯡꯗꯨ ꯊꯧꯔꯝꯕ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯈꯔ ꯍꯦꯟꯅ ꯀꯟꯈꯠꯂꯛꯏ ꯍꯣꯇꯦꯜ ꯈꯨꯃꯟ ꯂꯩꯃꯒꯤ ꯄꯥꯔꯀꯤꯡ ꯂꯩꯔꯤꯕꯗꯨꯗ ꯒꯥꯔꯤ ꯈꯥꯝꯂꯝꯂꯦ ꯑꯗꯨꯒ ꯃꯈꯣꯡꯗꯣ ꯒꯝ ꯊꯥꯡꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯁ꯭ꯇꯥꯐ ꯑꯃꯅ ꯃꯐꯝꯗꯨ ꯇꯥꯛꯀꯦ ꯇꯧꯕꯗ ꯃꯉꯥꯡꯅ ꯌꯥꯔꯅꯤ ꯍꯥꯏꯕꯗꯒꯤ ꯂꯩꯍꯧꯔꯦ ꯃꯊꯟꯇ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒꯤ ꯔꯨꯝꯒꯤ ꯊꯣꯡꯖꯤꯟꯗꯣ ꯊꯤꯟꯂꯔꯦ ꯊꯣꯡꯗꯤ ꯂꯣꯛ ꯇꯧꯔꯝꯗ꯭ꯔꯦ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯊꯣꯡꯗꯣ ꯏꯟꯕꯗ ꯍꯥꯡꯗꯣꯔꯛꯏ ꯁꯨꯔꯃꯤꯂꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯃꯉꯥꯡ ꯁꯨꯔꯃꯤꯂꯥꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩꯔꯦ ꯃꯉꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯩꯅ ꯉꯥꯏꯍꯜꯂꯤꯅꯦꯕ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯁꯨ ꯌꯧꯔꯛꯂꯁꯤꯗꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯦꯛ ꯑꯅꯤꯗꯣ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯃꯉꯥꯡꯅ ꯀꯩꯒꯤꯅꯣ ꯀꯦꯛ ꯑꯃꯃꯨꯛ ꯄꯨꯔꯛꯏꯁꯤꯗꯤ ꯑꯗꯨꯕꯨꯔꯣ ꯑꯃꯅ ꯅꯪꯒꯤ ꯕꯔꯊꯗꯦꯒꯤ ꯑꯃꯅ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯀꯔꯝꯕ ꯀꯦꯛ ꯍꯥꯟꯅ ꯀꯛꯁꯤꯒꯦ ꯁꯨꯔꯃꯤ ꯇꯣ ꯁꯤꯁꯦ ꯍꯥꯟꯅ ꯀꯛꯑꯣ ꯑꯗꯨꯒ ꯑꯃꯁꯤꯅꯤ ꯏꯕꯥꯅꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯑꯁꯤꯅꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯀꯛꯃꯤꯟꯅꯒꯗꯕ ꯑꯗꯨꯗꯤ ꯀꯛꯄ ꯍꯧꯔꯒꯦꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯀꯦꯛ ꯀꯛꯂꯝꯃꯤ ꯃꯉꯥꯡꯅ ꯁꯨꯔꯃꯤꯂꯥꯗ ꯀꯦꯛ ꯃꯆꯦꯠ ꯑꯃ ꯏꯟꯕꯤꯔꯛꯏ ꯑꯗꯨꯒ ꯁꯨꯔꯃꯤꯅ ꯀꯦꯛꯇꯣ ꯈꯔ ꯂꯧꯈꯠꯂꯒ ꯃꯉꯥꯡꯗ ꯑꯃꯨꯛ ꯏꯟꯕꯤꯔꯛꯀꯗꯧꯕꯩ ꯅꯤꯡꯂꯨꯏ ꯑꯗꯨꯒꯗꯤ ꯃꯉꯥꯡꯒꯤ ꯃꯃꯥꯏꯗ ꯍꯦꯛ ꯇꯩꯁꯤꯜꯂꯛꯏ ꯑꯌꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯈꯪꯅꯤꯕ ꯅꯪꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯐꯣꯇꯣ ꯑꯃ ꯀꯥꯞꯍꯧꯁꯤ ꯁꯨꯔꯃꯤꯂꯥꯅ ꯁꯦꯜꯐꯤ ꯀꯥꯞꯄꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ ꯉꯁꯤꯁꯦ ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠ ꯈꯛꯇ ꯅꯠꯇꯦꯀꯣ ꯏꯕꯥꯅꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯤꯀꯣ ꯅꯨꯃꯤꯠꯁꯤꯅꯤ ꯑꯩꯅ ꯀꯣꯛ ꯌꯥꯝ ꯁꯥꯈꯤꯕ ꯅꯨꯃꯤꯠꯁꯨ
ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯗꯕ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯀꯩꯒꯤ ꯀꯧꯕꯤꯔꯛꯂꯤꯅꯣ? ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤ ꯌꯥꯝ ꯅꯨꯡꯁꯤ, ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠꯀꯤ ꯀꯦꯛ ꯊꯣꯏꯗꯣꯛꯅ ꯃꯄꯨꯡ ꯐꯥꯔꯕ ꯑꯥꯔꯊ ꯁꯨꯅ ꯌꯥꯎꯔꯕ ꯀꯦꯛ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯊꯣꯜ ꯅꯥꯏꯅ ꯂꯩꯔꯤꯕ ꯑꯆꯧꯕ ꯀꯦꯛ ꯑꯗꯨꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕꯗ ꯍꯥꯞꯂꯤꯕ ꯕꯣꯔ ꯀꯩꯅꯥꯒꯤ ꯃꯨꯔꯇꯤ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯦꯛ ꯑꯗꯣ ꯀꯛꯂꯝꯃꯤ, ꯑꯃꯅ ꯑꯃꯗ ꯀꯦꯛ ꯑꯗꯣ ꯏꯟꯅꯔꯝꯃꯤ꯫ ꯀꯦꯛꯁꯤ ꯈꯔꯒ ꯏꯟꯕꯤꯔꯛꯀꯦꯁꯦ, ꯁꯤ ꯍꯥꯏꯔꯒ ꯁꯨꯔꯃꯤꯂꯥꯅ ꯃꯉꯥꯡꯒꯤ ꯃꯃꯥꯏꯗꯨꯗ ꯇꯩꯁꯤꯜꯂꯤ꯫ ꯃꯉꯥꯡꯗꯤ ꯀꯩꯗꯧꯔꯤ? ꯀꯩꯗꯧꯕꯩ ꯇꯨꯃꯤꯟ ꯂꯩꯔꯤ? ꯅꯈꯨꯠ ꯄꯥꯟꯗꯕ꯭ꯔꯥ? ꯀꯦꯛ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯇꯩꯁꯤꯜꯂꯨꯅꯤ, ꯃꯃꯥꯏꯗꯨꯗ ꯅꯥꯟꯁꯤꯜꯂꯨ꯫ ꯃꯉꯥꯡꯅ ꯀꯦꯛꯇꯣ ꯈꯔ ꯄꯥꯏꯔꯒ ꯁꯨꯔꯃꯤꯂꯥꯒꯤ ꯃꯃꯥꯏꯗ ꯇꯩꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯇꯪ ꯂꯩꯕ ꯀꯥꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ꯫ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯀꯦꯛ ꯂꯪꯅꯕꯒꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯔꯤꯅꯦ, ꯌꯥꯝ ꯈꯠꯈꯣꯕ꯫ ꯃꯉꯥꯡꯅ ꯃꯔꯧ ꯌꯥꯝ ꯂꯩꯅ ꯃꯃꯤꯠꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯉꯥꯡ ꯁꯅꯥ, ꯌꯥꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯃꯤꯡ ꯑꯃ ꯀꯧꯔꯛꯏꯗ ꯉꯁꯤꯗꯤ꯫ ꯅꯪꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦ, ꯅꯪꯒꯤ ꯁꯛꯑꯣꯟ ꯁꯕꯥꯟꯗꯨꯗ ꯑꯩꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯈꯤꯕꯅꯤ꯫ ꯑꯗꯣ ꯅꯨꯄꯥꯅꯕꯨ ꯑꯗꯣ ꯀꯥꯏꯅꯒ ꯑꯃꯨꯛ ꯀꯣꯊꯗꯨꯅ ꯇꯧꯔꯅꯨ, ꯅꯪꯒꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯅꯤ ꯇꯥꯅꯤꯡꯕꯅ ꯈꯧꯔꯥꯡꯂꯤꯁꯦ꯫ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯌꯥꯎꯔꯤ, ꯑꯩꯕꯨ ꯍꯥꯏꯐꯝ ꯈꯪꯍꯟꯗꯕ ꯑꯃ꯫ ꯌꯥꯔꯦ, ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ꯫ ꯉꯥꯏꯈꯣꯅꯦ, ꯀꯦꯛ ꯉꯥꯛꯇ ꯀꯣꯏꯗꯩ ꯗꯩꯔꯤ, ꯅꯪꯒꯤ ꯅꯁꯝꯒꯁꯦ ꯑꯝꯇ ꯌꯥꯔꯔꯣꯏ꯫ ꯅꯪ ꯇꯧꯔꯤ ꯅꯠꯇ꯭ꯔꯣꯁꯦ? ꯅꯨꯡꯉꯥꯏꯔꯤꯅꯤꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯪꯅ ꯀꯣꯏꯂꯩ ꯂꯩꯕꯗ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯁꯨꯔꯃꯤꯂꯥꯗꯣ ꯃꯉꯥꯡꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯃꯉꯥꯡꯒꯤ ꯃꯅꯥꯀꯣꯡꯗ ꯇꯩꯔꯤꯕ ꯀꯦꯛ ꯑꯗꯣ ꯇꯩꯊꯣꯛꯂ ꯍꯥꯏꯔꯛꯏ꯫ ꯁꯤꯕꯨ ꯅꯥꯀꯣꯡ ꯃꯅꯨꯡ ꯆꯪꯉꯝꯃꯗꯤ ꯌꯦꯡꯉꯨꯅꯦ꯫ ꯄꯨꯡ ꯊꯦꯡꯈꯤꯅꯤ, ꯋꯥꯁꯔꯨꯝ ꯆꯪꯉꯨ, ꯑꯗꯨꯒ ꯅꯃꯥꯏ ꯇꯥꯊꯣꯛꯂꯨꯆꯣ꯫ ꯅꯪꯗꯤ? ꯁꯨꯔꯃꯤꯂꯥꯗꯣ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯉꯥꯡꯗꯣ ꯉꯥꯏꯍꯥꯛ ꯐꯝꯂ ꯂꯩꯔꯝꯃꯤ, ꯀꯔꯝ ꯀꯥꯟꯗ ꯍꯧꯒꯠꯈ꯭ꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯀꯩꯅꯣ ꯗꯥꯝꯆꯥ, ꯂꯣꯏ ꯆꯣꯠꯂꯤ, ꯉꯥꯎꯔꯕ ꯅꯪꯕꯣ? ꯉꯥꯎꯔꯦ, ꯑꯩꯁꯦ ꯅꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯁꯥꯋꯔꯗꯒꯤ ꯇꯥꯔꯛꯄ ꯏꯁꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯁꯨꯔꯃꯤꯂꯥꯗꯣ ꯄꯩꯊꯣꯛꯂ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯃꯉꯥꯡꯅ ꯃꯈꯨꯠ ꯐꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯗꯅꯣ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣ? ꯂꯣꯏ ꯆꯣꯠꯂꯁꯦ꯫ ꯆꯣꯠꯂꯁꯤꯕꯨ ꯑꯃꯨꯛ ꯆꯣꯠꯂꯦꯅ ꯍꯥꯏꯅꯦ꯫ ꯃꯉꯥꯡꯅ ꯁꯨꯔꯃꯤꯂꯥꯕꯨ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡꯗ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯃꯉꯥꯡꯅ ꯃꯣꯃꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯆꯣꯠꯄ ꯐꯤꯔꯣꯜꯁꯦ ꯁꯦꯠꯂꯒ ꯍꯟꯕ ꯇꯥꯔꯤꯅꯤ ꯏꯕꯥꯅꯤ, ꯅꯪꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯈꯣꯕ꯫ ꯁꯨꯔꯃꯤꯂꯥꯗꯣ ꯃꯥꯅ ꯄꯦꯀꯤꯡ ꯇꯧꯔꯒ ꯄꯨꯔꯛꯂꯤꯕ ꯑꯗꯣ ꯃꯉꯥꯡꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯄꯩꯊꯣꯛꯂ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯣ ꯅꯪꯒꯤ ꯗ꯭ꯔꯦꯁꯅꯤ, ꯑꯩꯅ ꯂꯩꯔꯛꯄ, ꯑꯗꯨ ꯁꯦꯠꯂ ꯆꯠꯈ꯭ꯔꯣ, ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ꯫ ꯁꯤ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣꯕ, ꯁꯥꯎꯈꯤꯅꯣꯕ, ꯏꯁꯤꯡ ꯆꯣꯠꯍꯟꯕꯩ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅꯗꯤ, ꯌꯥꯎꯁꯪꯗꯒ ꯃꯤꯅ ꯏꯁꯤꯡ ꯍꯩꯕꯤꯔꯛꯑꯗꯤ ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯕ? ꯃꯇꯥꯡꯅꯤ, ꯐꯤꯔꯣꯜꯁꯦ ꯂꯣꯏ ꯆꯣꯠꯂꯤ, ꯌꯨꯝꯗ ꯀꯃꯥꯏ ꯍꯟꯗꯣꯔꯤꯒꯦ? ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ, ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯂꯩꯕꯤꯔꯛꯏꯁꯦ? ꯅꯪꯒꯤ ꯕꯔꯊꯗꯦ ꯒꯤꯐꯅꯤ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ,